खुरमजरी मियंग ताबिरु सिमुताराम उक्चरी ngasi gi maroi ba pauda Manipur gi ahen ba gehu amasung cheng ton chahumga marfu mathoi center na piragani Special Intelligence Unit muthakibagi mayokta miyam gi khongjang sangsinkhre amadi entrance test ki admit card issue tawkiba mairoi khudimak namdura lairik tamhangadabani haina All Manipur Students Guardian Organization na phongdokre mapungba pau pizari Supreme Court के Directive अमसुंग Justice D.P. Wadhwa na luchungba Central Vigilance Committee on Public Distribution System के recommendation मतुंग इना मणिपुर याउना गुजरात राजस्थान अरुणाचल प्रदेश अमसुंग जम्मू अमसुंग कश्मीर के लाइरबगी पंखै मखादा लेरिबा अमसुंग AAY इमुंग सिंगिदमक अहेनबा गेहु अमसुंग चेंग Union Ministry of Consumer Affairs Food and Public Distribution na piragani FCI Consultative Committee की member ओइरिबा हुइड्रोम नवकुमार दगी फंगबा पाउदा मणिपुर की ओइना AAY इमुंग सिंगी चेंग टोन चामगा मरिफु तरु गेहु टोन तरेट अमसुंग लाइरबगी पंखै मखादा लेबे इमुंग सिंगी चेंग टोन चनिगा कुनिपान पीननबा मरि लेनबा स्टेट की डिपार्टमेंट ता खंगनक्रे चेंग अमसुंग गेहु सिंग असि चही असिगी मार्च 38 फाउगी मनुंगदा चिंगथोपगा लोइनना मियामदा फंगननबा सुपौताक पेख्रे मणिपुर की BPL अमसुंग AAY की कानबा फंगदरिबा इमुंग सिंगना स्टेट सरकार की कंज्यूमर अफेयर्स ता पोलम सिंग असि फंगननबा कांटेक्ट तौबिनबा नबकुमार अपील तौरी Haukiba January Taramatode Infalgi Julial Airport agi lupa crore amai henbagi drug fakibagi matangda miyamgi ho changsilakpa leptri drug fabda yawba SIU gi Inspector Ranjit transfer tawba amadi unit asi muthatpa loinana sarkar asina asengma mapu hauzik fawda puthopa ngamdabagi matangda ngasi kada UPF MSU Mopi Council Upako Nupi Samas Tamichungmi Machalaima Ichal Anul amadi TDU WDO na sinduna Kaisampat Lairabi Community Hall da wakan from Pantokre, Wakan from Aduda, drug Asengwa Mapuputo, SIU Hingathalu, Department, Body Amana, Tigathalu, Amade, Drug Mapu, Matik Jaba, Dandi Piu, Haina, Eba Playcard Gas Seasonaki. Wakan from Adugamadi Lena, Kadagi President Arambam Rabindrana, Drug Lalonbada, Lebak Asibu, Sim Gadaba Mapimapa, Luchimbo Oiba Kayana, Yausilapa Habasi, Kunai Asibu Mutanaba Sindagi Kontangni, SIU Mutapa Habasi, Makoina Torumba, Aron Taboxing Miam na Kangnagani Haina Tobani, Drug Fabada SPG Ayabi Yaudana Tawi Haiduna, Inspector Ranjipu transfer Toba, Loop Singna Yabangamloi, Atubada Asemwa Mapuputogadavani, Haiki. अकोने तालिबदाबीदी असेंग बदल मपू दु पुथो एसआईयू हिंगर हेलो ओसिलन जे के ट्रांसफर दु कलथतुना माको हाने बफम दले हेलो लमदम सिदगी अकोगी निशान लाहल लेबल लमदम सिगी मिरल छिछि कल्लो ड्रग जोनबा दंदी पियु अदुगा हाइरिबा निमिसिगी थोगोगासे इंडिपेंडेंट बॉडी हमने इंक्वायरी तहलो हाइबसिनी ngasi lamdam sida nisana la halaktra mathang mathang akoi lamdam sigi miron chingche agak pa phangna halakle mamai dadi akoi lamdam sigi miron ching loina mutkhriya aiduna akiba phawre SIU Muthapaga loinana OCK Ranjit transfer tawkiba thawumbu Eastern Star Club Tezpur Awang Lekai Lamjing Club Kairak Mamang Lekai Youth Club amasung Kangleicha Zakhwat Thorang Lubna Yaningdaba Phungdorli Airport agi fakiba drug adugi asengma mapu puthopaga loinana matik chaba cherak pinaba dabi tauri Board की चनपथाप इंदबा मिशन स्कूल सिंग रिकॉग्निशन का कदबनी एंट्रांस टेस्ट के एडमिट कार्ड इशू तौहिबा महरे खुदिमक स्कूल अदुदा लाइक तमंगदबनी हाइना ऑल मणिपुर स्टूडेंट गार्जियन ऑर्गेनाइजेशन न फोंदोक्रे वाफम सिंग असि पैलेस कंपाउंड लेबर ऑर्गेनाइजेशन के ऑफिस पांगथोकपा पाउगी मिफम अमदा एडवाइजर एंड तोंबना हाइकिबनी पाउमी सिंग उनबा अदुदा ऑर्गेनाइजेशन की ओयाइमा अमसुंग सुबती देवी सु सरुयाखी हंदकता मिशन स्कूल खरदा महरोय लौननब होनबदा राइट टू एजुकेशन के नियम की वांग एंट्रांस टेस्ट पांथोकनी तौरमलगा मतम कक्तना येथोखिबा असि पूरा कैंसिल तौगदबनी बोर्ड की चनपथाप इंदबा स्कूल सिंग रिकॉग्निशन का कदबनी हाइरी तोमरे मखा तारादुना बोर्ड की चनपथाप की वांगमदा लेरिबा डिजिटल फ्लावर स्कूल निर्मलावास सेंट जोसेफ अमदी कैथोलिक स्कूल सिंग असिदा एंट्रांस टेस्ट के फॉर्म सबमिशन तौखिबा महिरुई सिंग अदु मियामना चुम्ब्रा चुमदबरा हाइबा खंगनबा नोटिस बोर्ड ममिंग मथा फजना थेटकदबनी हाइके ओजा खरना करंबा सिलेबस ता यूनिफॉर्म ओइरगा महिरुई अमममदा लुपा लिसिंग अहुम अहुम लौदुना ट्यूशन तौरिबनो क्लास 1 अमदी 2 गी चपसाबा सिलेबस लेते असिगुम्बा थवोंग असि अरोनबा एजेंडा लेबा माली स्कूल खरा असिना एजुकेशन कल्चर असि थुगाइरे मसिदा एजुकेशन मिनिस्टर ना तुमिना लेसन बिगनु हाइके ममा पागी यार यावना करिगोन त तौबा ngamda angang सिदा करंबा करिकुलम दा करंबा सिलेबस टेस्ट सिमा आइकोइ मणिपुर पीपल को मकोइ खरना करप्शन दो थोकादा आइको ललोन को अंथोपने
सिगुम लरों पोदो को से गार्जियन ऑर्गेनाइजेशन ना सुनिया मत क्या हम हाई जब मिशन स्कूल मरी सिना याम तरफ अनांग चाम की मत क्लास 9 ना फेल होगा मकोई मरी हाई जब क्लास 9 ना फेल होगा सिंचे हंजन भैया गार्जियन ऑर्गेनाइजेशन ना अकल बमोंग ना मत मुक्त होगी अनांग तो हंजन भैया रोय मकोई प्रमोट होगा जब नहीं मरम लिमिटे भी इम्प्लीमेंट होगा अकोई बोर्ड की नोंगी मखाद सच्ची बम कोई ना नोंगी मखाद सच्चर बम आदो रिकॉग्निशन का कोई तो कोई मरम स्काई लगे अदुन गार्जियन ऑर्गेनाइजेशन ना मकोई खुद तक रिकॉग्निशन कदमनी मसीदा अथॉरिटी सिंह ना खुद अथुआ मतमदा मसीमी किंगियो बोरो सेकेंडरी ना अमसुम मणिपुर गवर्नमेंट ना एजुकेशन मंत्री ना खुद तक मकोई जे रिकॉग्निशन कदमनी मरमदी अगेंस्ट द मणिपुर स्टेट्स अमरोमदा ओ यायमना चई तरुतगी तरामरी फाउबगी मनुंगदा लेबा अंगांसिंग राइट टू एजुकेशन की मखादा फ्री एंड कंपल्सरी एजुकेशन पीगदबनी हारगा करिगी एंट्रांस टेस्ट तौरिबनो मणिपुर सरकार ना एक असि लमदम असिदसु चनरे हाइना चही खरगी ममांगदा लाउथोखरगा हारिबा स्कूल सिंग असिना एक की नियम इनदबा हाइबसी चेराक फंगफम थोई बोर्ड रिकॉग्नाइज तौबदा रिलीजन अमदी लैंग्वेज द बेस तौदे माइनॉरिटी दे यूनिफॉर्म ओइरगा एंट्रांस टेस्ट पांगथोकपा मरम चादे हाइबा वाफम फोंदोखी Section 21 बोलिए 5 दा योर प्रिंसिपल एक की Section 21 सिलेबा मसे याउरियाबा माइनॉरिटी अमसुम मसे बेस ओबा कमुसे मसे बेस ओबा लेमेन लरसु मदुना कोई एडवाइजरी फंक्शन अब तगनी हाई हाई माइनॉरिटी ओजरसु अदो स्कूल दा मसे करुम कोनर मंगल देबा मरमदुना अजी मिसल स्कूल से ले बसे मोय मैनेजमेंट माइनॉरिटी ओबे स्कूल माइनॉरिटी ना दिया मरम दी बोर्ड नंबर रिकॉग्निशन पीदेबा बोर्ड रिकॉग्निशन पीबम तमदा मोय रिलीजन द पीदेबा मोय लैंग्वेज द पीदेबा वो की हंगना लोचत क्लास 10 की अदुगी अदागी अदा बोर्ड काउंसिल न पीदेबा वाइसल मरिल असिबु ngaya ngaya ke oina matam matamgi yananaba sengdo khotopagi thabak natana asanba miyeng amaga loinana semgat sagatuna water body amadi tourism center ama oheningbagi apamba praja kayana phungdonarali hiramasgi matangda paudam ama किलोमीटर कुनमरी सांगबा दुगा केंद्र मंगा हाइबदी सगोलबन कैसामथोंग नावरिया पखंग लाकपा मयंग इम्फाल अमदी वांगोई केंद्र फाउदुना चतलिबा वाइसल मरिल असि मतम पुंबगी ओइना निंगथीजना परमानेंट ओइना सेमगत सागतुना कुम खुदिंगी इसिंग साउदनबा टूरिस्ट स्पॉट अमसुंग वाटर बॉडी अम ओइना सेमगत हनिंगबगी अपांबा वाइसल मरिल मपांदा अमदी अकोइबदा तारबा प्रजासिंग फोंदोकनरगली सोइदने तोहनिंगे जेते नते प्रोजेक्ट मोइना चाउना मसी लमजिक सरकार की ओरे आदम थम लेरे तौथोगा सिगी कैसामतोंग हेक इसिंग खरा चाउबदे इम्फाल की कैसा गुंजेंग लेका सोंदा पुरा थुमना तौरिबा अदिसिदा लौ थुमिबजी मसिगी प्रोजेक्ट सिना सद पाइथोक बिना लुपा लाख करोड़ चामी चंगा अम थादना तौबेदी यामना टूरिस्ट अमोइना दि थंबा याबा पोनी अरे पलेबिगदी कजिगी मसिंग अमोइदगे तौबियु अखोई प्रजा असुक यामना केंद्र मयाम फाउ चलीबा प्रजा मयाम से असुक मति वारी इसिंग चाउ इम्फाल नंगे साइदसु नंगे अदे इसिंग फति मसिंग पुनवा से करी गवर्नमेंट तौगे हाना लेगदी तौबो ngमोइदोबिनो लासुइ बुमजान से सही खुदिगी सेंगबदी कसु ngमोय मागी फन्ना अदुन अतोबा केंद्रगिजु दगिजु एमएलए सिंग ना मतिंग पांगबिबा कोऑपरेशन बीबा लोकल की प्रधान सिंह जिला परिषद मेंबर सिंह अमदी मरुओइन सरकार IFCD डिपार्टमेंट तोंगान वाइसल मरिलगी ओइबा फन लेतबना खुमांग चाउसिना सेमगा सागत पंगमदबनी हाइना ISTV न्यूज़ फोंदोरकी अदबु नॉर्थ ईस्टर्न काउंसिल की मखादा किलोमीटर अमगा 10 मरी सांगना रिटेनिंग वाल चंदनब लुपा करोड़ मरीगा लाख मरफुतर कायथोरकले हाइकी ब्रह्मपुत्र बोर्ड तगिसु स्कीम तरुक पाइखतनब लुपा करोड़ कुन कायथोकनब याबा पिरगले हाइनसु फोंदोकी मसिना एयरपोर्ट ममांगी कॉन्फ्लुएंस की रिटेनिंग वाल चंबा अमसुंग रिसेक्शन सिनगनी हाइन फोंदोकी दंगी स्टेट प्लान दगी खरगा तरो सम सेंगदोक खोदोपा खरगा तरोमे अदो कोइना कन्न होनबदगी एनएसदगी स्कीम मामा हजिबौदति यारे 4.87 की ना टोटल लेंथ 1.0 टू दा मुकी लेंथ की नकल ने द रिटेनिंग वाल चलबगी स्कीम मा देखो याम थुना होलानी दुगा लेमोरी बसरुक हायरा सिना बगी ब्रह्मपुत्र बोर्ड की पैसा ताना बायना कोई डीपीआर सेम लोरे
Waisel Maril asi Kaisamthong Kendra MLA oiriba L Ibomchana Nipan Suba Manipur Bidhan Sabha da MLA oiringai matamda sengdokpadagi sahi ohum isau thokidaba adu yenglaga handak sahigi oinasu December 8 dagi hauna kilometer 39 muk sangna local area development fund dagi lupa lakh 3 kharas tawduna sengbani haina phongdoraki warhuriba kilometer 3 mukti sengbada khudong sadaba leibana LDA na water dresser amasung water master gi matengna March April dagi sengba hogani haina khangalakle Maril asimatum supagi oina ningthina semjinanaba tourist spot ama ohenengbi apamba phongdoraki masi akoi department se paikali ai ni matam sang adgi akoi project ama semaga namul system projects namul samna bachani mayam se wasim projects na singmasi semaga akoi ai dapum su matam dugi kanada concern engineer sinda pijagi ado hojiti masi pulapna akoi gi department na sembi na project mai nago mi yobre madugi bache na makai ba hori bi masi complete loy base masi yam darkar loy madu matung da khoi maintain do ba adugi pose lang thokpa na akoi tawon na ba pulap maintain do masi even beautification su yam tawni Manipur gi yamna maru oriba maril asi sarkana asanba miyeng ama thamduna ningthina semgatuna retaining walls and water body ama semgatuna low singu imung manungi sinana ba amasung tourist spot ama oina semgatuna toin ising chawba amasung lophom kya manghaliba astagi kananabgi matam thengbalabani ISTV Pawgedamak cameraman Imol Kalanina Sarjanu Nam Infal Dharma da maning tamna chachabagi hak laiba secular oiba laibak asida natapa pambaina dharma sandokpa atopa dharma bu ikai khumna daba khut thengjinba amasung mingchatiba thabak pakhaloi dabni haina Manipur Human Rights Commission ge hanagi member NG.SANJOY na phongdokre sanamai thogal kanglup ki itihas ki sanamai dharma ge horafam wangoi laifam da pangthokiba nomogi oiba mifamda akhanaba mithung oikiba nongyai na wafam asi phongdokibani state sarkar na kendra sarkar ga tanaduna sanamai lining chalaba singbu religious minority oina sakang bigadabani amasung religious minority singi khudong chaba hak sing phangan gadabani dharma gi pandamdi afaba lamchat semgatpa nungshiba santi amasung miyoi seba tawbani haike mefamaduna mathang chei ahumgi sanamai thogal lupki miyoi 15 na saba executive committee amasu khankre ningsingba yai itihas ki thawlok amana Housing State Sarkana Sanamai Temple Board Act Amana Silang Duna Ahanba MR da Ladiba Lining Tow Sanamai Asi Ningtau Kage Mana Taratruk Shuba Chahi Chada Lining Tow Sakpan Thong Saduna Wangoida Lalambani Mapam Asi Historical Monument Act Ki Manung Chali Haina Lautokrabani Right to Education Act asi Janaba Chahi Ahum Farabasu Manipurda Masigi Kanaba Ifang Fangdre Haina Sustainable Development Center ge Secretary Inaubi Maintain Fundokre ngasi Manipur Press Club da Pangtopa Paumisanga Unaba Amada Mahana Wafamasi Haikibani Paumisanga Unaba Aduda Center ge President M Manimohonsu Yauke Inaubina Haikibada Ek Asigi Kudung Jabasing Miam Number Pungfana Fangananaba Chief Minister Amadi Education Minister da Memorandum Pisin Kre Matamga Chuna Java School Sing Atuba Matamda Semgat Piu School Sing da Thangnabi Sing Fangalu Amadi Nupa Nupigi Tonganba Toilet School Sing da Sabiu Haiba Wafam Sing Memorandum Aduda Yauri Manipurda Ladiba Private School Sing da Sotaraba Angang Singi Dama Chada Kumanga Reserve Thamduna Lemna Mahima Sing Tambagi Kudung Java Fangan Gadabani Amadi Atay School Sing da Free and Compulsory Education Pigadabani Haike Session Hogri Mamangida, a Pipam to put textbook sing, Idiprom sing, no PB sing. Adoga, Lapam Tokam Amazu, Laba, Sakari school sing da, Silan Manamri, Penching later Biauri, Adigi separate toilet for girls, see later Biauri, I'll tuck the missing of a missing Pida, Potaman Yori. Aduga, midday meal so hariba, walking day sida, Saptan to Gunam dem. Mashi mayam je chapsana to view sini ekoi si de khata fazaba ek wen bagi muta thabak ta onthoga ekoi mashi kana bu kulam dum jigi koi mairo sing da phanganji Lobuta ising piu khungang sahar jingtamda thangnanaba ising piu amadi sizinadaba yadraba RLI pump mathau tawalu lota project na manghalaba low pari lising kuntra mangagi khati puron PU amadi atai atopa dabi kya galoina na ngarang Manipur gi lawmi miyam gi oiba rally ama chatkre era board bhavan dagi hanagi minister N Mangina rally adulam thaki rally aduda Manipur lawmi loop ki mihu sing amadi atai members sing su sarya ki khongchat aduna ahanba oina malom da leiba canal yengsin ki lawukta ising piga daba canal kaya ningchina sembiram daba ubada khongchat aduda sarya ki ba
kayana nungaitaba phongdoki khongchet aduna Nambol Bazada street corner meeting pangthoki meeting aduda wangang khibasingna lomi sinmi kayagi masak thokpa thabak amata paikhattabana lomi praja myamda chauna awaba mayuknari phongdonaki khongchet aduna Moirang lamkhaida su street corner meeting pangthoki mafam aduda wangang khibasingna su khuga project Imphal Beres Segmai Beres Khopum Dam amadi Singda Dam sing ningtina sizinarabadi kumgi nong dikna churabasu lobute ising piba ngamgani phongdonaki Fabok Chau Lomkhai Saiton Bazar amadi Nauda Khong yauna pangthokiba meeting aduda Sonia Gandhi na English anigi February 12 da loide haina sanga kiba khuga dam ngasidi mathau tawdabana lomi kaya da kanaba pibagi mahutta hen manghalle phongdonaki khunja kaya na haikibada Loktak Main Canal asi lakna bu khonabada lofum kaya mangki adubu canal asi laklaga lofum kanba ngamgadra khalluba adu hen mangnabu oire phongdoraki khongchat aduda saru yakiba ex minister N Mangina Manipur gi lomi singna thengnariba awaba kaya sing amadi makoina phangpham thokpa hak sing phangdriba asigi matangda phanghananaba taksingani hirama asigi matangda Manipur gi chief minister da memorandum ama pisinduna khanganagani karigumba maduda su thabakta onthoktrabadi Delhi da chatuna Sonia Gandhi unabaga loinana mahangna sangaramba khugadam fail oire athuba matamda yamnaba senfam kaya mathong maram khangdana manghalliba kaya amasung lomi miyamna thengnariba awaba adu yengbinaba taksilugani phongdoki Manipur ki ikai khumna jariba chief minister da memorandum ama pigani aduga loinana Manipur ki mafam khudingmakta shanti purna oina bannata bajenen strike nata balongi marupna Manipur longi miyam loinana dharna tawgani maduda tarak tarabdi Delhi tana chatkani Bharat ki adugum labat chairperson UPA gi Srimati Sonia Gandhi da nahak na changaramba khuga multi-purpose project ado labukte ising pidre nahak na athubada paktak pidna advice tawraga labukte ising pibiu mai phanganbiu aduga loinana hana completed oire hariba project singje nongna modernize tawduna aikoi amukka hana labukte ising piu haibase Imphal West Police Commando na Hokiba January Kuntare Kinu Tilpung Amaga Minute Kuntaram Chapa Madamda Tangal Bazadagi KCP Lafel Faction Gimio Emma Fare Hari Farabamio Edidi Hasnam Ongbi Oinam Ningol Bizenti Devi Jani Fuganito Mapurueba Dilip Pisum Oinam Dekai Dagini Hari Sarkar ki कर्मचारी अमन लाना सेल काइथोलुबगी मरालदा चही 18 की मतुंगदा कोर्नर राइता दुना चही अहुम जेल अमदी सेल ओइना लुपा लिसिंग यांखै फाइन थियन ग्रे हौखिबे चही 1954 की जुलाई 3 ता उखरुल सब ट्रेजरी की मतम अदुदा ट्रेजरर ओइनंबा W मयोन मै तांकुल अपोपा लेखजबा W पीटर उखरुल डिस्ट्रिक्ट की फुंगलै तोंदगिनी म्यु असिना डिस्ट्रिक्ट एजुकेशन ऑफिस के लुपा लाख अमा लिसिंग कुंट्रा माथोय चट्रे कतरा निपान काइगदबदा बिल अदु सेमदोक्तुना लुपा लाख अहुम लिसिंग कुंट्रा माथोय चट्रे तरा निपान काइथोकपदा चेनबगी मरालदा विजिलेंस न केस अमा लौखतुना चही 15 चंगना थिजिलबा अमदी हियरिंग चथरबा मतुंग हौखिबा चही इंग्लिश सुबना अनिगी दिसंबर थादा चार्ज सेट फ्रेम तौरबा मतुंग एडिशनल डिस्ट्रिक्ट सेशन जज मणिपुर ईस्ट एम मनोज कुमार ना इंग्लिश तरा माथोय दगी चार्ज पुबदगी ngarang January tang 19 da rai asi takhibani hairi case asigi matangda director prosecution NG.SANJOY Kumar na phungdrapagi matung ina mayonmangi mathakta charge toriba asi forgery by cheating falsification of account amadi 13 prevention of corruption act ki criminal misconduct by government employee gi makhadani maana makhataraduna ain gi miyengda marabu leirabadi soidana dandi fangani habasi rai asina mayek sengna takle haike hoi government gi karmachari amoina माना फोर्जरी तौबा चीटिंग तौरगा नमथाक तौरगा फोर्जरी तौबगी अनि सुबदा फॉल्सिफिकेशन अकाउंट लैरिबा ऑफिशियल अकाउंट माना सेमदुगा लुपा लाख अनि हेंजन हापचन बगी वइनसु दुगा अहुम सुबदा 13 प्रिवेंशन ऑफ करप्शन एक्ट हाइबा सिग मखाद माना क्रिमिनल मिस कंडक्ट तौबगी दमकता अखोगी चही अहुम लुपा लिसिंग यांखै हाइबा सि करेंटली अमुक्तदा पुन्ना चही समना हाइबा मा होजि हारिबा राय सिगी मतुगिनमा मायोन मी हारिबा नुपासी मा चही अहुम अखोगी फादोक तारे लुपा लिसिंग यांखै मग फाइन पिरे करिगुंबा लिसिंग यांखै जे माहन पीबु ngamdragadi makha tana tha अहुम मान चही अहुम लेर मतुंगदा लेथनबा अरांग मणिपुर की होजि होजिमक एडिशनल डिस्ट्रिक्ट एंड सेशन जज ओइरिबा श्री ए मनोज कुमार सिंहना पीगिबा हुकुम मन लाउथोकरे सेंट्रल ट्रेड यूनियन तरमाथोइना लालिबा फेब्रुअरी 9 अमदी कुमाथोइदा भारत सिनबा तुंगना चंगसिनगदरिबा जनरल स्ट्राइक असिदा ऑल मणिपुर बाबा एसोसिएशन असु सकोलकनी हाइना मिफम पांथोतना वारेप लौखरे हिरमसकी मतंगदा ngasi आई टुक वावन दा पांथोकेबा मिफमदा
ware basi lokibani mifam asida All India Trade Union Manipur State ki General Secretary L Sotin Kumar All Manipur Baba Association ki Vice President Udoy Thakur amadi atai myoy kya su saruya ki strike asiga mari dainana February 13 I2 ki national leader Gurdas Gupta Infal da laktuna khongjang asigi matangda sugaina taklagani haiki El Sotin Kumarna Bharata honglakliba New Liberal Economic Policy asigi oirakliba khudong thiningai oiba kayagi maramda khanane neba mifam February 13 ta thau ground da pangthokanisu haiki February tarik kun mathoi numit ini chupna dagodariba general strike asigi mangoinana laiba February tang 13 ta khoi bharot ki national leader All India Trade Union Congress ki General Secretary Comrade Gurudas Das Gupta MP yauna Imphal ki thau ground da chauba public meeting ama pangthokani mifam asida khwai ki bipuna mono pungphan susaruk yabiu haiduna All India Trade Union Congress ki maikei dagi appeal taujari Times of India na Samaj ki thabak toriba tonga balu individual amadi atai organization singbu sakhangduna jai khudingi piba lifetime achievement award Times of India Social Impact Award Manipur gi mera paibi singna fangkre jai marfu humdoi survi thokchom ramani amadi ma kaloina na AK Janaki Lema Elmem Chobi Devi Y Lerik Lema amadi El Purima Si Lemana award adu Bharat ki President Pranab Mukherjee dagi lauki Janakyapuri da leba Asok Hotel gi convention hall da pangthokiba tharom aduda Masak naiba myoy kya su sarya ki award asi Nagaland ki Naga Mada Association ga punna phangmina ki loop ani asina samaj da thengnari ba tonga ba la lawbugi chaitheng nisagi chaitheng amadi miyot minei chatharapa kaya da lawri ba thodang bu ikai khumna ba utuna pibani tharomadu da wangang laduna ima thokchom ramanina sillang liba singbu thaga pa phungdo paga loina na awang nongpok state da thengnari ba tonga ba problem sing asi loisinana ba Bharat ki president ki pungning chingsin ki mahangna Manipur da amuba ain kaya thamjaliba loinana Sarmila na amuba ain lauthonaba chahi tarani thoi hena chara henduna lakliba kaya gi matang da su sugaina phongdoktuna dilibe myam singda khangan ki hairi Khadi Gram Udyog Bhavan among asi Commerce and Industry Minister Govindas Kothojamna Pauna Bazar leba Manipur Handloom and Handicraft Development Corporation ge complex da hangdokre Manipur Gad Khadi Village Industry Board na sinduna pangthokba thoram asida Principal Secretary Ona Pakisor Board ki Vice Chairman S Achauba Industry Director B John Talangtin Kuma amasung Board ki Secretary S Imobi Susarya ke Industries Minister na Industry Department ki oina handaki senba chahida sel yamna chawdabana tawnungba thabak kaya da apanba oiri adubu handak nauna amuk hangliba Khadi Vavan asi hingandaba yadabana hauziki oina chalai hananaba lupa lakh tara grant oina piragani haiki Vavan asina Khadi gi pot yonfam leiramdaba adu kharamakhai kohanba ngamlagani haiki All Manipur Women Voluntary Association ge Khetragaon unit sem ki bagaloina na miyoi taramangana saba executive committee ama semkre president da Rabia Sheikh general secretary da Tapsira Khan bu khankre Handaki anoba session asi haujungai da Mahiroi Letraba School singi list ama miyam da phongdona ba Panga Students Organization Manipur na Education Department ta appeal tauri Mahiroi Letraba School singi headmaster singna Mahiroi singi maming thagatuna sarkar gi amadi SSA gi makada lakpa fund kaya huran lana da kaitholaga masagi furikhaw da tansinduna leide haina mara CD Right to Education amadi Right to Information Act nithizana jana handuna education system asi anoba session asidagi khara hena fagatpa ngamnana ba sinbiu hairi Meghalaya gi Rivai district gi Chandel district da Labor Children Home amada aina yadaba mongda purakpani haiba angang taret rescue tawkiba du Child Welfare Committee Thawbal na ngasi Child Welfare Committee Rivai district gi chairperson da khusinakre Social Welfare Department ki office da pangtho ki ba angang khusinabagi thoram asida department ki Deputy Director Surender A Sisak Provision Officer K Saroja Child Welfare Committee Rivai gi chairperson W.K. Bla Thawbal gi chairperson Malalisam amadi angangi mama mapasing sarya ke W Keblana maram chadana pikliba angang sing mapalda purambase laibak thibani Child Welfare Committee Thawbal na angang sing kanbiduna imung manunggi miyoy singda sinabi bagi damak thagatpa phungdoke If we think it's a trafficking case, then it's really serious. But actually, this is sheer ignorance and unawareness of parents. I know it personally. I know the person, the people, the parents personally, and I know there's no bad intentions as such in bringing the children from Meghalaya State to Manipur. But then, like I said again, out of ignorance, thinking for betterment of the children.
they brought the children here in good faith, but the CWC had done the duty. I mean, maybe being suspicious of the the way they're being taken over from the the bus station to the orphanage where they're supposed to be taken to Chandal district. Chairperson Malana nupi macha ani yauna angang taret asi niyom kaina January 23 da Manipur da purakpani Thawal police na angang sing asigi mari makong thiganaba child welfare committee Thawal da khusinaraki angang sing asi purakpada chenaba miyoy ahum fagatuna wahong pahong chathari Chandel da laiba children home asi tizilubada niyom kaina chalaira mathengnari haike state amadina state amada minor transfer torkadaba laitargadi duba especially orphan orgadi okay high lakadorba district have the Rivoy district ina we Chandal district to thongwe ani jigi CWC ani concurrence have the power and pro housing tongna kai maram adegi amuram da kai hana honorable Supreme Court of India na tagi bot ruling amusulegi angang sing si below 12 years Assam Manipur Meghalaya sunakan gi angang sing si jai train to maka sing si mapanda lai tamur ga sum panda thadok pa yati until further order hadna choba directive of be the labor sigi mayam ju pula violate tor ga lam na angang sing si poriba process pra illegal way hadna angang sing si se paisi da besun khal ka se lo chola le je Kanglipang Loina Silon apun mamarup kalam na jahi amamam kanaraga piba laisangtem somananda Loina Silon mana English ni tarani thoi sawam tomba luangi janabi koba sereng lairik ta piragani selgi mana sakhangche amadi inafi yawa mana ase kalamgi tarani thoi suba mapo kumon February mapanda piba loina na numit asimakta da kalam na puthokpa jefong Loina Silon gi fauna chedu fongani hairi United NGO Mission Conflict and Human Rights Studies Network Manipur amasung North-East Dialogue Forum ahum nangarang dagi classic hotel da chatharakiba national seminar ngasi loisinkhre loisinbagi tharamda PhD Minister A Hemochandra Professor W Navakumar amasung Dr A Bimol akoizam susarya ke Minister I Hemochandra na India gi singularity haibagi wafam nainarakpada Manipur kadai da lei haiba hana khangan batangai fade Indian society ki maramda akhang ahi kyana khana nainari bani hiram asigi matangda Manipur da su khana nainaba asi yamna matam chai haike a lot of their constructive life, a lot of their academic life into these topics in which they have excelled. And I feel very happy that the three organizations, the three NGOs has been able to create an umbrella. It has been able to create a platform where I think all these minds have engaged. Manipur State Sumang Lila Council na sinuna iboyama Sumang Lila sanglen na chathariba mapan suba Sumang Lila ningtham kumaida ngasi Sangai Artist Association gi nungsiba mapum puwari majet utkre Lila asigi aiba imo haisnam bani director na nabaware pani Englisingwa chamanga Marfudra Tariatagi Englisingwa chatru yangkhaini thoi fawba pan khiba khagemba matam dagi thokiba puwari de yumfam oiba lilani hayeng peacemaker gi nupi gi thamoi utkani 9 sector ki tara suba Assam Rifles na Republic Day thorum ga mari leina na layekpa competition ama pangthokre masida mahiri chamagi angkai rom sarya ki nifu suba Assam Rifles na su layekpa changdamna ba ama Kanchipur gi Standard Robert School da pangthokre hairi Miyai Chalabi nupi ama Kasamthong Bazaar area da kangaw na duna lairamdagi lekai na Young Women Help Organization da sinarakde nupi asina phongduk chabagi matung ina mahaki maming yumnam ongbi mangilai ma chahi yangkai ga manga mapuroiba Siam Kishore upokpi dagini hairi kanagumana nupi asibu masak khangbirabadi organization ki president Santi mobile number 977434549 da pau phawbirau hairi Imphal Municipal Employees Union atha kunithoi gi tolo pitho haina jangsin ki bathabok lepagi khongjanga mari leina na Commissioner Mahut na pi ki bathajaba du thabak oina onthorak trabadi makhata na hayeng ayukta ki khongjang jangsilagani hairi hauzik sanabagi pau ngasigi sanabagi pauta mathang thagi tang ani fawba chathagadaba in pui jatigi sports cum literary meet among asidagi Tamelong district ki Ijairong village ta Tamelong AC ki MLA Janghen Lumpa Maina Saruyadana Hodokre Taramada ADC Tamelong member DP Tapui Amadi Executive member B Thambo Susaruya ke Sports cum literary meet asida Manipur ki tongan ba mafam da khundariba in pui jatigi team sing Saruya badanatana
Nagaland lakpa team amasu saruk yari tonga tonga ba nat ki jagoi isega loinana sports cum literary meet haudopugi taram aduda bi thambona hauziki matamda lairik yaudana naha singna sanaba khatana mai onsiloi tabani hena awang ba thakta mahi tamna bohona gadabni hawala libna ha singna masa mau fana leina ba amadi ehen ba mingchat fangna ba sanabada mai onsin ba kanagani fondoki emele janghen lungna jalyangrung jati asi manipur gi khwaidagi sothaba jati singi manungda amani jati asi bumi kok thongba jati ama ohen gi harabadi matamga chanana ekoi semdok pachangi ahanda isa isa semdolaba matungda imung manung semdokadabani madugi matungda khunai adu semdolabadi mithoi mihen ba purapa ngamgani izairong amadi hauchong na chingba khul singi awara passing government ta taksiduna mengkhada bahona gari phungdokhi koi miyam se we want to be always on top mathakta laining redi it is time to change ourselves hojikti matam lakhre koi change tabudawa change tabudawa haibse masa masa da han change tabudawa lai haibse noi gona thamningi first we should change ourselves then we should change our family then we should change our society adu already akoi gi jelangong kuime type so in our days to come akoi so hawat kani haibse asa lai tungda team kumari na saruyaba football tournament haudopagal loinana ahobu numit ki match sanaki Hockey Manipur na Sindhuna Kumal Lampak Hockey Stadium da chathariba taramari rakshuba Dr. Kanti Mukherjee Memorial Invitation Hockey Tournament ki ngasi sanakiba quarter final league ki match ta Maira Basikongna SSA Charangpar po goal mari ahumda thoikre match adugi minute humfum doi chatpa phawda SSA Charangpar na goal ahum lead tawduna chatki adubu SSA na defense ta sanabadagi mairana khudung chabalawduna attack kaya chathaduna TS Rakesh na minute humfugamari chapa matamda goal ama chansinduna equalize tawki loinana Rakesh na minute humfumapan chapada goal ama chansinduna mai pakhibani match asigi aroiba minute ta umpire gi decision yaning dabu utuna SSA Charangpat makata na sanakide ngasi sanakiba ARC Silong amadi Hockey Union larigem bomlekai ani sanabada ARC Silong na Hockey Union larigem bomlekai bu goal tarani to sunoda maitiba pikre Manipur Veteran Cricket Association is in the Luang Popa Cricket Stadium the Chathariba Tararak Shiba Manipur Veteran Cricket Tournament King Asisanakiba Metsta Blue Hawk Raina Imphal West Veteran Cricket Association bu weekend Maganta Thoikre Metsadu da Imphal West Veteran Cricket Association na over Taratareka ball marida wicket loina turaga run Humudranipan score Tobangam K Madugi Pakumda Blue Hawk na over Kunmariga ball mari wicket Manga turaga line target Yobangam K Metsasida Blue Hawk ki Praflo na wicket mari lauduna man of the match takre hayeng napsa amadi gem khagempali anina sanaragani Athopam Manihar Singha Memorial Kaisamthong Kendra Open 4A Side Men's Super Soccer Tournament King Asisana Kiba Amba Match da Mix Kwa Kaitelga HEA Elamom Nekaiga Sanabada Goal Aniani Chanaduna Draw Chakre Anisuba Match da HEA 2 Elamom Nekana YIC Longjam Nekaibu Goal Marisinoda Maitiba Pikre Kiamgai the Chathariba Kagemba Football Tournament King Asisana Kiba Ahanba Matchta SBL Nongdamna MSU Kanchipurbu Goal Ani Amada PBYS Pauna Bazarbu NMLSC Naharupna Goal Tarasinoda Thoikre Kangabo ki basu ground the Chathariba Debla Memorial Cricket Tournament King Asisana Kiba quarter final Matchta Seva Thawal Sabal Tongmana Thawal District VDF Pu Run Kunmari da Thoikre Maharashtra ki Aurangabad Chathariba Mangarak Shiva National Level Rural Tournament ta Manipur ki Nupi Machagi under 16 team na goal taret laurale aduga Nupa Machagi under 16 ki team dana gold medal aduga bronze medal ani laurale aduga table tennis ki under 16 boys ta Manipur na third position tarakle Khongman gi Akampal ground the Chathariba Rainbow Cup ki ngasisana kiba suba quarter final match da KCC Khongmana Salam Sagolban bu wicket tarukta thoikre match aduda Salam Sagolban na over taratareka ball anida wicket loina turaga run yankai mapan score tauki madugi pakhumda KCC Khongmana over tarataruka ball amada wicket mari turaga run humfuni thoi lauduna line target yobangam ki match asida KCC gi
Guguna wicket mari lautuna man of the match takre tournament asigi aroiba quarter final match da Blackberry Infalna Kal Kawabu run tarada thoikre Blackberry Infalna over taramanga da wicket nipan tuga run humra mari lauki madugi pakumda Kal Kawana over taramanga da wicket mapan tuga run humfu mari khak lautuna match asida maithiki ngasigi ba ingasagi pau pizari ICAR lamfepatagi fangba pawi matung ina ngasigi khwaidagi saba degree Celsius ku manga 10.8 khwaidagi ingba degree Celsius taruk nusita yawbai ising manilgi chang ayukta chada marifu nungthildana chada kuntra nongjugi chang millimeter sunyani leslapda maroi pa mukana pizari Manipur gi ahen ba gehu amasung cheng ton chahumga marifu matoi center na piragani Special Intelligence Unit muthakibagi mayukta miyam gi khongjang chansingkre amadi entrance test ki admit card issue tawkiba mahire kudimak namdura larik tamangadabani haina all Manipur students guardian organization na phondokre ngasi de ISTV ni pizaba pawma tas sinjari meng tabri bisu mukana krumjari